Hello, I'm Tharlin. Hi. Tharlin. Aina nunguna karamna phongdokani. Phongdokpa ngamdabagi awabase. Nangnadi karimta khangamoi. Ai hau rồi bung ai hau rồi. Lai ngai sida namai do phone dana dum leiranu. Manga. Nang matam pumnamakta awaba ama losinduna thambagi saklona ma nangi maithongda tai. Kay awaba legi. Nobody sound ko. Noi na tema pakai ngangan bane dunu ni. Sound ko. Hey! Sorry. Shuta thajadana namna aibu nushi hairappa pokagi mahaiya Lai bakta tam lambi nungsibi thagat cheri nangbu aina haukrabadi haukrasan jana nungsi jabi ado imana taramna okan